green tea ni ayuk oirashu dum thai poha kara hoba nanga di vegetable hapti hawai thak ka gajar ga swai chu leibe sum hapchali yerum sima hapsi yerum ja phot law ma che khara yaw khoi gi se ko ko yerum da chagem pomba gi sok tong nam ni akhoi di nung sayam hai gala trine da chagem pomba dang cha ho se na ne semin le thau ngong na ba lai re si thau ngong ba hapchal lo du khara da maroi ngong ra kan da tai ma si he hingon da ana ma hingon da hilo pa ngatan sisu akhoi hingon na dra su sin ka ka hingon ko kalien man ram yaw ra du nung sa sa la mamang on thok chi ko akhoi da kai no dai changa in manggon dai changa in 망고한테 너무 사양 투이봐 아들도 탐모이네 와 따뜻이가 좀이가 만능 얌 한다 봐발리다 너도가 레이르지 너세가 사대기 그이나 그전에 저분은 하오러봐 기타 인카게 거 야래 산카는 인카다디 누가야나 뽕뽕 사람이 강자 자 또 비자 하이다 거기 그노 또 시순한 토봐 그이노 간나 무클레이드나 야 누가리 사람은 그 누가리 레모 마미 친 글라스 좀 태우게 그 토이면 짱 그이도 빵아 하라오러봐 아코마 우베이네 부봉 뿌어도니 시니만 칼리제 뿌어지 않간 빵 칼라 이버지 코마 우야디바 시마 코제 텐도이네 뿌어도리 예 가 하비 답답아 밥지 버리고 와 만남 누시래 만남 누시바 오래 लौखट पीद्रे का नाम तो लौखट पीद्रे है बा लौखट अदन इस ठक कनी चंगजिरा तुमुरुजिरा खबाने हां तुम चंग तौरसिजे मम्मी ओइरमबा बोबो ओइरमद्रे को नुंगारे ngasi di fajuna pothoe sarabana mani mingchen sida uba sida ba akhoma oiramdra ba duga nga akanda ga yengi engonda hingjang ji manam yam nungsire hingjang yengu slo Why do not so jan braya ba to sa ka dino dudara adi nga lai ri ba wan to tek to ra mani he hap chalura to sa ai di heklat sirana khanbane mathang tawraga chama khobdo da ngang lo kholo de tu obane to phajai na chu manam ka ui ri sa thebya 인장 만나 눈치 붙지도 우이라봐 좀 미루라기지 우리 빵리 좀 노메 봐봐지 뭐라지고 뽑아지 막 봄파리 자나 búp lẩu cái tà và tôi khai ý thôi chứ không ăn đi he bố bi và anh ấy chúng bố thì mỗi bố này ví dụ bố bây giờ thì sao chấp tình và tôi cái ngoài tập ra nhưng mà khai đồ k래 시지 저기 보면 khai đồ k래 mà má với cái son lồng đó suy chân với lồng đó suy pi với cái đống khai đồ cái mỗi lại
ꯍꯥꯞꯄꯤꯈ꯭ꯔꯦ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯀꯗꯥꯏ ꯑꯣ ꯁꯝ ꯍꯩꯅ ꯁꯤ ꯊꯝꯃꯨ ꯑꯣ ꯄꯥꯏꯅꯤꯡꯕ꯭ꯔꯣ ꯀꯩꯅꯣꯝ ꯄꯥꯏꯅꯤꯡꯕ꯭ꯔꯥ ꯃꯃꯥꯡꯗ ꯁꯤ ꯄꯥꯏꯅꯤꯡꯕ꯭ꯔꯣ ꯁꯤ ꯄꯥꯏꯅꯤꯡꯕ꯭ꯔꯣ ꯁꯤꯗ ꯌꯦꯡꯕꯁꯤꯅ ꯅꯨꯡꯉꯥꯏꯔꯕ ꯇꯥꯟꯅꯅ ꯌꯦꯡꯉꯛꯏꯕ ꯑꯩꯗꯤ ꯆꯥꯎꯔꯕꯅꯤ ꯑꯉꯥꯡꯁꯦ ꯌꯦꯡꯍꯟꯒꯦ ꯇꯧꯕ ꯍꯩꯔꯕꯅꯤ ꯁꯤ ꯎꯞꯄ ꯍꯩꯔꯕꯅꯤ ꯕꯣ ꯋꯥꯅ ꯎꯞꯆꯕ ꯃꯈꯨꯠꯁꯦ ꯈꯨꯅꯥꯎꯕꯤꯁꯦ ꯄꯣꯂꯤꯑꯣꯒ ꯗ꯭ꯔꯣꯞꯇꯣ ꯄꯤꯊꯛꯎꯔꯕꯅꯤ ꯑꯗꯨꯒꯤꯅꯤ ꯃꯥꯅꯤꯀꯣ ꯌꯥꯝ ꯍꯩꯔꯕꯅꯤ ꯁꯦ ꯎꯞꯄꯒ ꯇꯠꯇꯣ ꯋꯥꯕꯣ ꯑꯉꯥꯡꯁꯦ ꯋꯥꯕꯣ ꯐꯤꯊꯣꯏ ꯃꯆꯥ 이제 ꯑꯃꯨꯛꯀ ꯍꯔꯥꯎꯕ ꯂꯥꯛꯑꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯑꯁ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯦ ꯐꯖꯅ ꯁꯥꯠꯇ꯭ꯔꯥ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯀꯌꯥ ꯎꯗꯦ ꯍꯧꯖꯤꯛꯁꯤꯅꯦꯕ ꯌꯥꯝ ꯐꯖꯔꯒ ꯂꯩꯔꯝꯃꯤꯁꯦ ꯐꯖꯗ꯭ꯔꯥ ꯌꯥꯝꯅ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯇꯤꯛꯇꯣ ꯑꯗꯨꯗꯨꯒꯤ ꯃꯄꯥꯟ ꯁꯥꯕꯩꯅꯦ ꯃꯅꯝꯁꯨ ꯈꯨꯅꯨꯡꯁꯤ ꯑꯃ ꯃꯅꯝꯁꯨ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤꯀꯣ ꯃꯄꯥꯟ ꯅꯨꯡꯊꯤꯟꯗꯒꯁꯦ ꯅꯨꯡꯁꯤꯠ ꯂꯥꯛꯄꯗ ꯃꯅꯝ ꯅꯨꯡꯁꯤꯕꯗꯣ ꯍꯤꯡꯒꯣꯜ ꯀꯩꯀꯥ ꯀꯥꯞꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯌꯥꯝ ꯐꯖꯩ ꯃꯣꯏ ꯅꯥꯀꯜꯂꯣꯝꯒꯤ ꯃꯩ ꯊꯥꯜꯂꯛꯄꯁꯤꯗ ꯃꯉꯥꯟꯁꯦ ꯐꯣꯟꯗꯗꯤ ꯌꯥꯝ ꯀꯟꯅ ꯎꯗ꯭ꯔꯕꯅꯦ ꯁꯤꯗ ꯁ꯭ꯀ꯭ꯔꯤꯟꯗꯗꯤ ꯌꯥꯝ ꯀꯟꯅ ꯎꯕ ꯐꯪꯗ꯭ꯔꯦꯕꯀꯣ ꯑꯁꯦꯡꯕꯗꯅꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯁꯥꯡꯅ ꯇꯧꯔ ꯈꯨꯐꯖ ꯑꯃ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯒ ꯌꯥꯝ ꯐꯖꯅꯤ ꯇꯣ ꯇꯨꯞꯁꯤꯔꯤꯕ ꯆꯠꯊꯣꯏꯕꯤ ꯀꯣꯛ ꯊꯦꯡꯖꯟꯅꯕꯗ ꯆꯦꯟꯖꯜꯂꯒ ꯊꯦꯡꯖꯜꯂꯤ ꯂꯣꯏ ꯊꯥꯟꯖꯜꯂꯒꯦ ꯃꯩꯁꯦ ꯂꯣꯏ ꯊꯥꯟꯖꯜꯂꯒꯦ ꯑꯩꯅꯅꯦ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯀꯥꯞꯄ꯭ꯔꯣ ꯁꯤꯕꯣ ꯑꯩꯈꯣꯏ ꯁꯤꯕꯔꯥꯇ꯭ꯔꯤꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯝꯇ ꯇꯧꯗ꯭ꯔꯦ ꯂꯥꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯪ ꯀꯠꯆꯔꯦ ꯍꯥꯏꯗꯤ ꯍꯩ ꯔꯥ ꯈꯔꯒꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯆꯤꯅꯤ ꯀꯩꯀꯩ ꯑꯉꯥꯡꯕꯁꯦ ꯆꯤꯅꯤ ꯑꯉꯥꯡꯕ ꯅꯠꯇ꯭ꯔꯣ ꯁꯦ ꯆꯤꯅꯤ ꯑꯉꯥꯡꯕ ꯃꯄꯥꯛꯁꯤꯅꯦ ꯑꯗꯒꯤ ꯑꯁꯤꯒꯤ ꯍꯩꯉꯥꯟ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦ ꯄꯩꯁꯥꯁꯨ ꯆꯥꯟꯗꯤ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯁꯨ ꯂꯨꯄꯥ ꯑꯃ ꯀꯕꯣꯛꯅꯦ ꯂꯩꯅꯦ ꯂꯩꯁꯦ ꯍꯧꯖꯤꯛꯇ ꯍꯦꯛꯂꯛꯏꯅꯦ ꯃꯝꯁꯜꯂꯛꯑꯦꯅ ꯁꯠ ꯑꯗꯨꯒ ꯙꯨꯞ ꯃꯩꯔꯥ ꯁꯨꯃꯥꯏꯅ ꯑꯝꯇꯪ ꯇꯧꯔꯒ ꯀꯠꯆꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯌꯥꯎꯗ꯭ꯔꯦꯕ ꯐꯣꯜꯂꯥ ꯅꯨꯡꯂꯥ ꯑꯗꯨꯒ ꯑꯗꯥ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯃꯌꯥꯝ ꯇꯧꯗ꯭ꯔꯦ ꯂꯥꯏꯒꯤꯗꯪ ꯀꯠꯆꯕ ꯍꯩ ꯔꯥ ꯈꯔꯗꯪ ꯇꯧꯔꯒ ꯀꯠꯂꯝꯃꯦ ꯃꯅꯝ ꯅꯨꯡꯁꯤ ꯙꯨꯞꯁꯦ